Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna khanghanjari. Ahanbada Kanhouree yoyaida Kanhouree nachilaba miyo ani police na wayong gi miyo sing sinakre August 1 Home Minister Amit Shah na hawkiba mas nipan dagi National Highway sing yauna lambi punamakta Hurup Kanhouree punamaki miyo sing free movement tahongadabani hire padagi Manipur gi PR lengak nasu thabakta onthoknaba honarubada misi mina phawba yarpodagi changna thoknai tawba yadan lai bingai cherak red amasung buffer zone sing lansin tuna Kanhouree Faurga Senapati district ki mayangkhang loksilamba miyo ani police na alokot laga wayong gi miyo singda kusinakre thagu asingarang ahing nongyai kung baro ga mi kuntra ga tare rom tar patagi thukibani luang sangbam godan maning lekai dagi guru mayum tiken chahi nifuga ni thoi amadi luang sangbam mamang lekai dagi nongthombam arun chahi nifuga ma ko miyo ani na marti car alto mn01/g6592 da Kanhouree rom da thousing kiluna mayangkhang loksin kibani tadu asiki pausek my police na phangmadagi makoi ani kongul lirupada tiken gi mobile phone gi kongul lirupada makoi ani mayangkhang area da laire haiba khangmadagi Senapati police na makoi ani bu lakot laba matungda kangatungbi phawba tilakibani aduga sengmai police na makoi ani bu ekta kaidana kahorobu matung ngasi ayu kung nipan ga makhairom tarpada makoi ani gi miyosingda kusinakibani haidi amaromdana cybercrime chatharamba nal local ani police na fare cybercrime gi thongsing chatharamba assam gi barpeta dagi Bikram Basumatari chahi kuntra ga mathoi amasung Chirang dagi Sudeb Basubatari chahi kuntra ma ko miyo ani police na ngasi kumalampaki ISBT manati fare hari makoi ani na bank account sing sinaduna cybercrime chatharambani thabak asigi damak makoi na lanai miyo singdagi Aadhaar card number amasung bank account ki details sing khomjilaga sel huran bagi thabak chatharambani thabak asi makoi na atopa state sing dasu chatharambagi damak National Cybercrime Report ki portal dasu makoi ani gi maming matha record tawna lairaba miyo sing hari Rajya Sabha da charang narpatagi Manipur gi president rule sangdu khanaba khanakidre Ningthokaba numitagi Lok Sabha amasung Rajya Sabha gi mitfam makha chathagani tha asigi kungumathoi parliament ki house animaki Nongju mitfam hawjingi gi mangwena BJP gi national secretary oidiba union minister JP Nadana chair lawduna pangthokiba political party nifugi mihut yankhai ga mari na sarup yaba mitfamda lenga ki maikai dagi Manipur da chana halakliba president role gi matam atopa tha taruk amaga sangdokhanna naba lenga na sabha da pukhalakani haina pongdokra matung home minister gi state minister amana Lok Sabha da Ukhalakuna yawa pikraba ngasi Rajya Sabha dadi opposition gi maikei dagi Bihar da chatharakliba special intensive revision gi mayokta charang narpatagi khanakidre Manipur da thamlakliba PR gi lengak atopa tha taruk amaga sangdu hanabagi damak Home Minister Amit Shah na resolution ama move tawnanaba thawrang tawkibani masigi damak ngasi Rajya Sabha gi business gi list da phawba hapkibani adubu Bihar da pangthok lagadaba mikhal gi mangwena Election Commission of India na SIR chatharakpatagi mayokta opposition ki maikai dagi yaning na wahum sing pongdorpatagi charang narpada Manipur gi president role gi lengak thangdokhanabagi resolutions Amit Shah na move tawbagi tanja phangkhidabani Rajya Sabha da khaktanatna Lok Sabha da su Bihar gi HIR gi matangda charang na bathokpada house animaki presiding officer sing na house da chathapam thokpa business sing mapung fan chathaba ngamdabadagi house animak laklibani thokaba numiki ayupung taraga mathoi phawba adjourn tawki numit asidagi makhatana sabha animaki Nongju mitfam gi wathoriba saruk singsu chatha kigadoribani Amaromda handaki Nongju mitfam asigi ahuba numita Rajya Sabha gi chairman su oriba vice chairman Jagdeep Dhankarna pham asidagi resign tawbadagi hangduna lerliba lepak asigi khwaidagi wanglaba ani subu pham asi mentionaba Election Commission of India na tha asigi tareta notification thoklagani hairi mikal asigi damak merep pointing basingna nomination paper singda tha asigi kunga mathoi phawgi manungda bisingdabani aduga mathagi numita scrutiny tawgani merepse lautopagi arobe numitna tha asigi kunga manga da oiraga karigumba mikal pangthokpagi mathau taklabadi vice president khanabagi mikal asi mathang thagi mapanda pangthoklagani mikal asi numit asigi ayupung tara dagi horaga numit purbanga phawba chathagani aduga vote masing thibagi mathau tarabadi numit asimakada counting gi thabak chathagani hainasu commission gi maikai dagi pongdorti makha tarpada mitoki matau tamlapana lamdamsida natki chana liklam kaikpagi machak oiri ti ibemcha lamdamsida maitei phurupki luhongbada oiro harau kumaida oiro tongan ba thoramsingda lamdamsigi chanabigi wangbada inkhalaklibi nupimacha singna restaurant coffee corner da night club na chingbada natki chanabi wangbada thorum kya chathakri asumna mitoki matau tamlapana lamdamsigi natki liklamda kaikpagi machak oiri haina eripak inat chanura loisilon ichalgi president Tongram Ongbi ibemcha na phungokre wafum asingasi ichal saphonglakibagi punchuba nixing thoram press club ta pangthokpada saruk yaraduna mahakna phongdokibani thoram sida lup asigi laikhidrabi larin jab Ongbi Dhanpati photo da laisukatuna ikai khumnaba utpagalunena tongan balup singi lucingba singdasu lengyan kudol tamki thoram sida All Manipur Women Social Reformation and Development Nupi Samaj ki president Thokchom Ramni apunba Manipur kanba imaluk
Amkilgi President L Nganbi All Manipur Tami Chingmi Apun Banupi Luki President Y Momon Nongpok Lenga Apun Banupi Luk MLANL gi President Y Mema Nongchup Imphal Amel Imanupi Luk Nimpal gi President TH Ibiaima Apun Banupi Luk Anul Bisnupur gi President L Ramo Thobal District United Women Development Organization Thobal Imagi President S Bemola Manipur gi Chanura Lesia Marup Macha Lema gi President W Amusna Hanungpok Apunba Nupiluk Moregi General Secretary L Binakumari Amasung Ima Lemre Apunba Luk Chusampurgi President A Neni Lemana Presidium Membership Oituna Saru Yaki Ti Ibem Sanam Khatala Hakibada Mitok Tamana Lamdam Sigi Naki Machaching Kaithakliba Asina Prup Amagi Masak Thialakli Malengi Sakotpa Lamjenda Lamdam Amabu Prup Amagi Masakpu Nat Amasung Culture Taklibani Maram Asina Mitok Tamana Ekogi Inaki Masasing Mutkibagi Maram Orakli Ekoina Ekogi Prup Amasung Inat Kanjanabagi Tamak Inkalaklibi Nupi Masasinda Hygienic Libadi Prup Asigi Natki Pijet Lighting Tadukuna Pijet Figai Setuna Night Club Coffee Corner Amadi Numidang Athing Wada Chalibasing Topiu Ipa Ima Singi Matamdagi Chathaklaba Nupi Singna Numidangda Mapan Thoktabagi Thong Lerambadu Hojikti Chatnabi Sigi Wangmada Lana Maning Tamna Ahing Nongyai Phawba Night Club Nasingbada Barde Nasingba Thorum Pangthokli Masina Landam Sigi Nupi Obisingi Lichatta Masak Thihenbagi Masak Oidi Masigumba Kya si Mama Pa Oibasing Sumiyang Changbiu Nupi Oibasi Kunai Amagi Yang Mingsel Oibatanatana Tungi Mama Amama Oidoribani Maramasina Nasigi Nupi Masasingna Lamchat Sajat Pijet Chakcherta Chatnabi Ngak Honasi Haiki August Mari the Pangthokataba Manipur Integrity Day The Miyamna Hupna Saru Yabiu Amuko Kumsi Sahi 2025 ki oina tha asigi marida Manipur Integrity Day gi thorom mapal kangjibung gi nongpok thangba sarukta laidiba Manipur Integrity Pillar da ayupung mapan tabadagi haikat lekat tamlaga pung taraga minute 15 dagi Gem Hall da pangthokadoriba miyam gi mifumda lamdam sigi miyamna saruk yabiu haina All Manipur United Club Organization Amuko gi Secretary Publicity Haisnam Foreign Mangangi Sirol amana phongdorokli Sirol sir makha taruduna Manipur gi ngamkhai amasung apun bagi saktamda akaiba pirak Hongthang ama India lengakna thangba horokpada Amukona Sinduna Madugi Mayakta Historic Oiba Miyami Oiba Kongset Ama Miyoi Lak Manga Romna Saruk Yaduna Kumja 1990 ki August Marida Imphal da Satki Kongset Adubu Hojik Phawda Southeast Asia da Historic Oiba Khwaidagi Chawba Kongset Ama Oidi Kongset Adugi Matungda Manipur gi Maru Oiba Miyoi Kya Yauna Imphal gi Mapal Kangjibungda Miyamgi Achawba Mihum Amasu Pangthokuna Manipur gi Manung Amadi Mapan dagi Makhal Amatagi Safuna Manipur Thugaiba Amadi Thugaina ba Honarakpa Yaroi Hiram Asida Karigumba Puthaklabadi Manipur gi Miyamna Amata Oina Thengnaminagani Haiba Achetpa Period Ama Lominaki Mifamgi Khongchat Aduda Saruk Yarmlaba Bus Mathaktagi Tongduna Mayumda Hankibada Moirang Thana Lekaidagi Muka High School da Class 10 Tamba Laistram Romeo Kobo Mahire Ama Lambigi Nakalda Hoba Upalgi Usada Thenjinbadagi Soktuna Laikanara Matung August Mangagi Ayukta Laikide Hairi Manipuri Apunba Saktam Ngaknaba Miyamna August Mari da Chatkiba Khongchat Aduda Lamdam Sida Kundaminariba Purup Ayamba Singyoy Singna Manipuri Apunba Saktam Ngakpa Haibasi Ekogi Tawlaba Yadaba Nangai Fadaba Tabak Amani Haina Saruk Yakibani Numit Adugi Angakpa Pangna Chawrba Miyamgi Khongchat Aduna Manipur gi Apunba Saktam Amadi Ngamkhaibu Thugaina ba Honorable Singi Mafumda Miyamgi Apunbagi Pangal Adu Utki Loidana Achawba Sapu Amasu Oiki Madugi Matung Tarpada Kumja 1997 gi August 13 Amukona Sinduna Matamdugi Kaishampat Aibam Lekai Dalaiba Organization Asigi Office da Mifum Ama Pangthoki Madudasu Club Organization Chamaga Yankhai Humdogi Mihut Amadi Lanai Miyoi Chanipan Romna Saruk Yaki Mifum Aduda Makhatana Khongjang Kyagi August Mari Releasing Kiba Committee Adubu Organizing Committee for Territorial Integrity of Manipur Haina Mapangal Hena Kangkat Hanaba Amasu Makataba Khongjang Changsina Warib Loki OCTIM na August Taraga Nipandagi Sarok Tangkhaida Miyam Hamjinduna Sit in Protest Pangthoknaba Miyam da Appeal Tauki Chansilakliba Khongjang Adubu Sokat po na Manipur gi Apunba Saktam Amasung Ngamkhai Ngaknaba 1990 ga 7 gi August 22 da Yaripok Siga Hairongda Lambi Tangkhai Hamjinduna Sit in Protest Chatringaida Enter Amana Takpadagi Nahas Khan Amadi Jamaruddin Kobam Jahi Nauriban Lupa Masa Ani Siki Aduga Rokasna Kobi Nubi Masa Amana Yatangba Khongjengda Satina Soki Kumja 1997 August Mari gi Miyoi Lak Manga Romna Manipur gi Apunba Saktam gi Tamak Chatkiba Badugumba Historic Oiraba Miyamgi Khongchat Adubu Ningsingbo Oina Amukona Mapal Kangjibunggi Nongpok Thangba Manipur State Museum gi Manakta Manipur Integrity Pillar Ama Sengkotki Pillar Adu Matamdugi Manipur Lengaki Chief Minister Wahengbam Nipa Masana Kumja 1990 ga 8 gi October Marida Maikum Hangdokpiki Asumna Sahi Adugi October Mari dagi Hogduna Amukona Sahi Kodigi Manipur Integrity Day Haina Ningsing Thorom Leptana Pangthoktuna Lamdam Sigi Apunba Saktamda Singnarpa Singbu Thengnaminar Nabagi Achetpa Warib Loginaduna Lakli Haina Siro Sin Makhatana Phongthokpi Video si Pogdamada Soikilam Kibawa Basuma Pigani Channel si Bunuk Sibiduna Share Amadi Subscribe Tobi Vidamo Haini Tan Tharpa Phongdoksari Amadi Makhatana Miyamgi Seba Tawba Ngamba Ojege